아그 바닥이나 그 아빠 그거. 아니 지금 손단지 비행선 선생님이 꾹꾹 넣어. 근데 그걸 뿌리지. 그럼 나가지. 뿌리지. ꯃꯌꯥꯝ ꯂꯥꯏ ꯍꯔꯥꯎꯕ ꯃꯌꯥ ꯑꯣꯏꯕꯒ ꯁꯥꯎꯟꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯅꯤ ꯂꯥꯡꯁꯤꯜꯂꯅꯤ ꯑꯗꯨꯗꯒꯤ ꯃꯊꯛꯇꯁꯨ ꯏꯁꯩ ꯔꯤꯍꯔꯁꯦꯜ ꯑꯃꯁꯨ ꯀꯟꯅ ꯇꯧꯔꯤꯌꯦ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯁꯥꯎꯟꯒꯤꯗꯤ ꯈꯤꯇꯪ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯎꯅꯖꯒꯦꯅ ꯂꯥꯛꯆꯔꯤꯕꯁꯤ ꯑꯣꯖꯥ ꯇꯞꯇꯥꯅ ꯊꯑꯣꯏꯅ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯂꯧꯒꯦꯅ ꯎꯅꯕ ꯂꯥꯛꯆꯕ ꯅꯠꯇꯦ ꯒꯤꯐ ꯑꯃꯈꯛ ꯊꯤꯟꯕ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯑꯣꯖꯥꯒ ꯊꯦꯡꯅꯕ ꯃꯤꯀꯨꯞꯁꯤꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯂꯧꯖꯕꯅꯤ ꯁꯣꯏꯒꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯑꯗꯣ ꯑꯣꯖꯥꯗ ꯑꯍꯥꯟꯕ ꯍꯪꯖꯅꯤꯡꯉꯤꯕꯁꯤ ꯑꯣꯖꯥꯅ ꯏꯁꯩ ꯁꯛꯄ ꯃꯇꯝ ꯁ꯭ꯇꯦꯖꯇꯕꯨ ꯑꯣꯏꯒꯦꯔꯥ ꯑꯣꯐ ꯁ꯭ꯇꯦꯖꯇꯕꯨ ꯑꯣꯏꯒꯦꯔꯥ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯗꯕꯨ ꯑꯣꯏꯒꯦꯔꯥ ꯑꯣꯖꯥꯒꯤ ꯃꯇꯥꯡꯗ ꯅꯩꯅꯔꯀꯥꯟꯗ ꯁꯤꯙꯕꯤꯔꯛꯄ ꯑꯗꯨꯗꯩ ꯊꯥꯒꯠꯄꯤꯔꯛꯄ ꯃꯌꯥꯝꯁꯤꯗ ꯑꯣꯖꯥꯒꯤ ꯃꯣꯠ ꯑꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨꯕ ꯑꯩꯒꯤ ꯏꯟꯇꯔꯚꯤꯌꯨꯁꯤꯕꯨ ꯌꯦꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯄꯤꯔꯤꯕ ꯀꯃꯦꯟ ꯄꯤꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯤꯡ ꯑꯩꯒꯤꯗꯃꯛꯇꯅꯤꯀꯣ ꯁꯥꯔꯤꯁꯤ ꯇꯞꯇꯥꯈꯛꯀꯤ ꯋꯥꯔꯤꯅꯤ ꯇꯞꯇꯥꯕꯨ ꯂꯣꯏꯅ ꯅꯨꯡꯁꯤꯗꯅ ꯇꯧꯕ ꯅꯠꯇꯦ ꯂꯣꯏ ꯅꯨꯡꯁꯤꯕꯤꯕꯅ ꯍꯥꯏꯕꯁꯦ ꯑꯩ ꯑꯗꯨꯝꯕꯗꯤ ꯂꯥꯏꯅꯁꯨ ꯈꯪꯉꯤ ꯅꯠꯇꯦ ꯑꯩꯅ ꯅꯠꯇꯕ ꯂꯥꯏꯅꯀꯣ ꯈꯪꯉꯤ ꯅꯠꯇꯦ ꯇꯞꯇꯥꯒꯤ ꯀꯟꯁꯔꯠ ꯌꯦꯡꯉꯤꯕ ꯚꯥꯕꯣꯛꯁꯤꯡꯒꯤ ꯇꯞꯇꯥ ꯂꯣꯏꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯇꯪꯈꯥꯏ ꯑꯃ ꯇꯞꯇꯥ ꯅꯨꯡꯁꯤ ꯇꯪꯈꯥꯏ ꯑꯃ ꯇꯞꯇꯥ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯄꯤꯔꯛꯏꯕ ꯀꯃꯦꯟꯁꯤ ꯇꯞꯇꯥꯒꯤ ꯇꯤꯑꯦꯁꯑꯦꯜꯕꯨ ꯑꯣꯏꯔꯣ ꯇꯞꯇꯥ ꯐꯦꯟ ꯀ꯭ꯂꯕꯄꯨ ꯑꯣꯏꯔꯣ ꯔꯤꯚꯣꯂꯨꯁꯟ ꯁꯤꯡꯒꯔ ꯇꯞꯇꯥꯕꯨ ꯑꯣꯏꯔꯣ ꯃꯁꯤꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯇꯞꯇꯥ ꯂꯣꯏꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯇꯞꯇꯥꯒꯤ ꯏꯁꯩ ꯂꯣꯏꯅ ꯄꯥꯝꯕꯁꯨ ꯅꯠꯇꯦ ꯑꯗꯨ ꯁꯥꯎꯅꯩ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯗꯤ ꯃꯤꯗꯤ ꯑꯅꯤꯃꯛ ꯍꯥꯏꯃ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯗꯁꯨ ꯑꯩꯈꯣꯏ ꯅꯥꯊꯨꯔꯥꯝ ꯕꯤꯅꯣꯏ ꯀꯥꯞꯅ ꯍꯥꯠꯂꯤꯁꯤꯅ ꯍꯥꯏꯇꯥꯔꯦ ꯐꯥꯗꯔ ꯃꯤꯕꯨ ꯂꯣꯏꯅ ꯑꯩꯅ ꯍꯨꯝꯃꯒ ꯄꯨꯕ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯅꯠꯇ꯭ꯔꯒ ꯃꯤ ꯈꯔꯕꯨ ꯂꯣꯏꯅ ꯍꯨꯝꯃꯒ ꯄꯨꯕꯗꯤ ꯉꯝꯗꯦ ꯃꯣꯏ ꯐꯣꯔꯁꯇ ꯄꯨꯈꯤꯕ ꯍꯥꯏꯕꯗꯤ ꯃꯈꯜ ꯑꯃꯅꯤ ꯃꯗꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯁꯤꯅ ꯀꯃꯦꯟꯗꯣ ꯄꯤꯒꯦꯁꯨ ꯄꯤꯔꯛꯎ ꯐꯖꯅ ꯄꯤꯒꯦꯁꯨ ꯄꯤꯔꯛꯎ ꯑꯩꯒꯤ ꯆꯞ ꯃꯥꯟꯅꯩ ꯊꯤꯅ ꯄꯤꯔꯦꯅ ꯑꯃꯈꯛ ꯂꯩ ꯑꯩꯅ ꯅꯍꯥꯟ ꯁꯥꯕ ꯑꯩꯅ ꯉꯥ ꯑꯃꯈꯛꯇꯪ ꯇꯥꯒꯅꯤ ꯑꯩꯒꯤ ꯔꯤꯄ꯭ꯂꯥꯏꯅꯤ ꯀꯣ ꯑꯗꯨ ꯚꯥꯕꯣꯛꯅ ꯍꯪꯕ ꯀꯣꯏꯁꯟꯗꯤ ꯈꯣꯜꯂꯥꯎ ꯍꯥꯏꯇꯥꯔꯦ ꯀꯣꯏꯁꯟ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯚꯥꯕꯣꯛꯅ ꯄꯤꯔꯛꯏꯕ ꯄ꯭ꯔꯦꯁꯔꯗꯨꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣꯚꯔꯦꯖ ꯇꯧꯗꯦ ꯃꯗꯨꯒꯤ ꯁꯥꯎꯟꯁꯨ ꯈꯔ ꯋꯥ ꯑꯩꯈꯣꯏ ꯅꯤꯟꯕ ꯂꯥꯡꯕꯗꯨ ꯅꯠꯇꯅ ꯌꯥꯎꯗꯦ ꯑꯗꯨ ꯑꯩꯗꯤ ꯇꯥꯏ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯩꯗꯤ ꯇꯥꯕꯗꯨꯒꯤ ꯑꯁꯥꯎꯕꯒꯤ ꯔꯦꯁꯄꯣꯟꯁꯇꯨꯅꯦꯕ ꯑꯩꯅ ꯈꯨꯝꯃꯤꯕꯗꯨꯅꯤ ꯑꯗꯨꯒ ꯚꯥꯕꯣꯛꯅ ꯉꯥꯡꯉꯩꯗꯨ ꯇꯥꯗ꯭ꯔꯒꯗꯤ ꯑꯩꯅ ꯉꯥꯡꯉꯤꯗꯣ ꯇꯥꯔꯕꯅꯤ ꯑꯩ ꯁꯥꯎꯔꯛꯄꯣꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯁꯨ ꯁꯥꯎꯔꯤꯗ ꯃꯥ ꯉꯥꯡꯉꯤꯗꯨꯗꯤ ꯑꯩꯁꯨ ꯚꯥꯏ ꯂꯥꯏꯃꯛꯇꯤ ꯅꯠꯇꯅ ꯃꯤꯅꯤꯗꯅ ꯁꯥꯎꯗꯕ ꯉꯝꯕ꯭ꯔꯥ ꯑꯗꯨꯕꯨ ꯁꯣ ꯂꯣꯏꯔꯕꯨꯗꯤ ꯁꯥꯟꯅꯔꯤꯁꯤꯗꯗꯤ ꯁꯥꯎꯗ꯭ꯔꯦ ꯁꯥꯟꯅꯔꯤꯕ ꯃꯤꯅ ꯊꯤꯅ ꯉꯥꯡꯉꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯒ ꯃꯔꯝꯗ ꯊꯤꯎ ꯐꯖꯕ ꯃꯤꯅ ꯉꯥꯡꯅꯕꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯅꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯕꯒꯤ ꯉꯥꯡꯅꯕꯤꯔꯤꯅꯤ ꯊꯤꯅꯒ ꯆꯩꯔꯒ ꯇꯧꯔꯤꯁꯤ ꯃꯤꯅ ꯃꯥꯕꯨ ꯈꯪꯕꯤꯕꯗꯨꯏꯅꯤ ꯑꯩꯕꯨ ꯈꯪꯕꯤꯕꯗꯨꯏꯅꯤꯊꯤꯅ ꯉꯥꯡꯉꯛꯏ ꯑꯗꯨꯒ ꯊꯥꯒꯠꯄꯁꯨ ꯁꯤ ꯌꯥꯎꯔꯛꯏꯁꯤ ꯍꯥꯟꯅ ꯑꯩꯒꯤ ꯕꯥꯏꯑꯣꯗꯥꯇꯥꯗ ꯏꯈ꯭ꯔꯦ
ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯊꯤꯒꯤ ꯊꯤꯌꯨ ꯐꯖꯒꯤ ꯐꯖꯧ ꯃꯤꯅ ꯉꯥꯡꯅꯒꯤ ꯑꯗ ꯊꯤꯅ ꯀꯃꯦꯟ ꯄꯤꯗꯦ ꯀꯥꯏꯅ ꯁꯥꯎꯕ ꯂꯩꯇꯦꯗ ꯍꯣꯏ ꯁꯣꯗꯤ ꯁꯣꯅꯤꯗꯅ ꯁꯣꯗꯕꯨꯗꯤ ꯈꯔ ꯋꯥꯔꯕ ꯀꯧꯕꯅꯤꯅ ꯀꯩꯅꯣ ꯈꯔ ꯃꯤꯅ ꯀꯃꯥꯏꯅꯒꯤ ꯏꯃꯥꯡꯃꯛꯇꯗ ꯑꯗꯨꯕꯨ ꯑꯃꯁꯨ ꯂꯩ ꯁꯤꯕ ꯈꯛꯇꯤ ꯂꯩꯌꯦ ꯑꯩꯒꯤ ꯇꯨꯡꯗ ꯑꯩꯅ ꯁꯨꯛꯇꯥ ꯇꯥꯗꯅ ꯊꯤꯅ ꯉꯥꯡꯅꯕꯗꯨꯕꯨ ꯑꯩꯅ ꯀꯔꯝꯅ ꯁꯥꯎꯒꯗ꯭ꯔꯥ ꯅꯪꯅ ꯇꯝꯕꯒꯤ ꯄꯥꯎꯗꯤ ꯅꯪ ꯏꯟꯗꯥꯏꯔꯦꯛꯅꯦ ꯗꯥꯏꯔꯦꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯑꯣꯏꯇꯥꯔꯗꯤ ꯁꯥꯎꯒꯅꯤ ꯑꯗꯨꯁꯨ ꯑꯩ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁ ꯑꯩ ꯈꯨꯝꯗꯕ ꯌꯥꯔꯣꯏ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯃꯣꯕꯥꯏꯜ ꯐꯦꯁꯕꯨꯛ ꯍꯥꯡꯕ ꯀꯔꯤ ꯂꯣꯏ ꯃꯥꯡꯕ ꯇꯥꯔꯦ ꯉꯥꯏꯍꯥꯛꯀꯤ ꯑꯩꯁꯨ ꯃꯤꯅꯤꯅ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨ ꯇꯥꯗꯕꯅꯤꯅ ꯁꯥꯎꯗ ꯁꯨꯡꯇꯥ ꯇꯥꯗꯦ ꯁꯝꯅ ꯅꯣꯏꯅ ꯄꯤꯔꯛꯄ ꯀꯥꯟꯗ ꯊꯤꯅ ꯄꯤꯔꯒꯁꯨ ꯄꯤꯔꯛꯎ ꯊꯥꯒꯠꯄꯤꯕꯁꯨ ꯄꯤꯔꯛꯎ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯑꯩ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯇꯧꯒꯅꯦꯅ ꯑꯗꯨꯝ ꯆꯠꯂꯤ ꯍꯣꯏ ꯁꯣꯁꯤꯕꯨꯗꯤ ꯑꯞ ꯗꯥꯎꯟ ꯂꯩ ꯁꯤ ꯃꯅꯤꯄꯨꯔꯅꯦ ꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗꯗꯤ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤꯒꯤ ꯃꯇꯧꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯁꯣꯗꯤ ꯑꯩꯈꯣꯏ ꯇꯧꯔꯁꯨ ꯐꯥꯒꯤꯅꯦ ꯐꯥꯒꯤꯒꯨꯝꯕꯅꯤ ꯀꯩꯅꯣ ꯆꯦ ꯃꯇꯠ ꯑꯃꯈꯛ ꯏꯁꯇꯦꯖꯇ ꯊꯦꯠꯂꯝꯒꯅꯤ ꯑꯩꯈꯣꯏ ꯃꯅꯤꯡꯁꯤꯗ ꯇꯞꯇꯥ ꯅꯥꯏꯠ ꯀꯥꯏ ꯑꯗꯨꯗ ꯊꯥꯒꯠꯄꯗ ꯑꯩꯈꯣꯏ ꯋꯥꯔꯜ ꯋꯥꯏꯗ ꯑꯣꯏꯅ ꯊꯥꯒꯠꯄ ꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯨ ꯀꯔꯤꯅꯦꯅ ꯎꯏ ꯁꯥꯎꯟ ꯑꯃꯒꯤ ꯔꯦꯠ ꯀꯌꯥꯅꯣ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯔꯦꯠ ꯀꯌꯥꯅꯣ ꯍꯥꯏꯕꯒ ꯏꯀꯥꯏꯕꯖꯥꯠꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯅꯤ ꯁꯥꯎꯟ ꯄꯨ ꯀꯥꯎ ꯄꯤꯔꯤꯕ ꯄꯩꯁꯥꯁꯤꯒ ꯀꯨ ꯀꯥ ꯂꯥꯎꯁꯨ ꯂꯥꯎꯃꯟꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤꯅꯤꯗ ꯎꯠꯂꯤꯕꯅꯤ ꯑꯗꯨꯒ ꯏꯁꯇꯦꯖ ꯐꯖꯕꯒꯤ ꯋꯥ ꯅꯠꯇꯅ ꯚꯥꯕꯣꯛꯁꯤ ꯌꯥꯝ ꯖꯦꯟꯇꯜ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯋꯥꯏꯜ ꯑꯣꯏꯕ ꯌꯥꯏ ꯚꯥꯕꯣꯛ ꯋꯥꯏꯜ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯋꯥꯏꯜ ꯑꯣꯏ ꯁꯤꯗ ꯂꯩꯔꯦ ꯚꯥꯕꯣꯛ ꯋꯥꯏꯜ ꯑꯣꯏꯕꯩꯅꯤ ꯑꯩꯅ ꯋꯥꯏꯜ ꯑꯣꯏ ꯏꯚꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯏꯜꯗꯤ ꯑꯣꯖꯥ ꯑꯈꯪ ꯑꯍꯩꯅꯤ ꯍꯦꯛꯇ ꯖꯦꯟꯇꯜ ꯑꯣꯏꯕꯩ ꯋꯥ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯐꯦꯟ ꯎꯕ ꯍꯥꯏꯕꯗꯁꯨ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯐꯖ ꯐꯖꯕ ꯃꯤ ꯀꯣꯛꯊꯣꯛ ꯑꯃ ꯌꯥꯎꯋꯤ ꯍꯞꯇꯥ ꯐꯦꯟꯒꯤ ꯃꯔꯛꯇ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯒꯤ ꯑꯣꯏꯕ ꯑꯣꯗꯤꯌꯟꯁ ꯃꯔꯛꯇ ꯑꯗꯨꯗꯤ ꯇꯞꯇꯥ ꯋꯥꯏꯜ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯍꯥꯏ ꯎꯈ꯭ꯔꯨꯜꯒꯤꯗ ꯉꯥꯎꯔꯤꯕ ꯅꯪ ꯍꯤꯗꯥꯛ ꯀꯌా ꯊꯛꯀꯦ ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯗꯨꯏ ꯅꯪꯅ ꯑꯅꯤ ꯊꯛꯑꯒ ꯊꯛꯑꯗꯤ ꯑꯩꯗꯤ ꯃꯔꯤ ꯁꯛ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯗꯨꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯋꯥꯏꯜ ꯑꯣꯏꯔꯗꯤ ꯋꯥꯏꯜ ꯑꯣꯏꯔꯦ ꯋꯥꯏꯜ ꯑꯣꯏꯗ꯭ꯔꯗꯤ ꯋꯥꯏꯜ ꯑꯣꯏꯗꯦ ꯑꯩꯁꯨ ꯑꯣꯜ ꯏꯌꯔ ꯑꯩ ꯍꯣꯜ ꯂꯥꯏꯐꯁꯦ ꯖꯨ ꯊꯛꯑꯒ ꯂꯩꯇꯦ ꯑꯣꯜ ꯀꯟꯁꯔꯠ ꯈꯨꯗꯤꯡꯃꯛ ꯖꯨ ꯊꯛꯑꯒ ꯆꯠꯇꯦ ꯑꯩ ꯗꯪꯒꯔꯅꯦ ꯊꯛꯇ꯭ꯔꯤꯉꯩꯒ ꯁꯣ ꯈꯨꯗꯤꯡꯃꯛ ꯋꯥꯏꯜ ꯑꯣꯏꯗꯦ ꯑꯗꯨ ꯚꯥꯕꯣꯛꯅ ꯋꯥꯏꯜ ꯑꯣꯏꯔꯁꯨ ꯑꯩꯅ ꯅꯦꯝꯊꯕ ꯃꯇꯥꯡꯁꯨ ꯌꯥꯎꯏ ꯑꯗꯨ ꯑꯩꯁꯨ ꯑꯗꯨ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯂꯥꯛꯀꯦꯗ ꯑꯩꯍꯥꯛ ꯂꯥꯏ ꯑꯗꯨꯅ ꯑꯗꯨ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏ ꯂꯝꯍꯨꯏꯗꯣ ꯑꯗꯨꯒ ꯅꯨꯡꯁꯥꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄꯗꯣ ꯃꯔꯛꯇ ꯊꯣꯡꯉꯛꯑꯦ ꯑꯗꯣ ꯁꯥꯎꯕ ꯅꯠꯇ꯭ꯔꯒ ꯁꯥꯎꯗꯕ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯑꯩ ꯆꯠꯐꯝ ꯊꯣꯛꯄꯅꯦ ꯑꯩ ꯇꯧꯐꯝ ꯊꯣꯛꯄꯗ ꯇꯧꯋꯦ ꯑꯗꯣ ꯚꯥꯕꯣꯛꯅ ꯄꯤꯔꯛꯄ ꯀꯃꯦꯟ ꯑꯩ ꯂꯣꯏꯅ ꯊꯦꯡꯛꯁ ꯑꯩ ꯂꯣꯏꯅ ꯊꯥꯒꯠꯂꯤ ꯊꯤꯅ ꯄꯤꯔꯛꯄ ꯐꯖꯅ ꯄꯤꯔꯛꯄ ꯑꯩ ꯈꯪꯉꯦ ꯄꯥꯗꯦ ꯑꯩ ꯄꯥꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯈꯪꯉꯦ ꯁꯥꯎꯗꯦ ꯅꯪ ꯄꯥꯕ ꯅꯪꯅ ꯁꯥꯎꯔꯤ ꯑꯩꯉꯣꯟꯗ ꯇꯝꯕ ꯀꯥꯟꯗ ꯑꯩ ꯁꯥꯎꯗꯦ ꯑꯩ ꯈꯪꯗꯦ ꯎꯗꯦ ꯑꯗꯨꯅ ꯍꯥꯏ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯄ ꯑꯣꯏꯗꯤ ꯑꯗꯨ ꯔꯦꯁꯄꯣꯟꯁꯇꯨꯗꯤ ꯅꯣ ꯏꯁꯥꯃꯛꯅ ꯊꯦꯡꯅꯔꯤꯕ ꯅꯪꯅ ꯀꯔꯤ ꯈꯪꯉꯦꯅ ꯃꯗꯨ ꯍꯥꯟꯅ ꯍꯧꯔꯛꯏ ꯑꯩ ꯆꯠꯂꯤꯕ ꯖꯔꯅꯤꯁꯤ ꯅꯪꯀꯔꯤ ꯈꯪꯕꯒꯦ ꯑꯗꯨꯒ ꯅꯪ ꯇꯧꯔꯤꯕ ꯖꯔꯅꯤ ꯅꯪ ꯆꯠꯂꯤꯕ ꯖꯔꯅꯤ ꯅꯪ ꯊꯥꯡꯉꯤꯕ ꯁ꯭ꯇꯦꯞꯇꯨ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯟꯕꯁꯦ ꯅꯪ ꯂꯣꯏ ꯌꯥꯎꯔꯕ꯭ꯔꯥ ꯃꯤ ꯑꯃꯅ ꯊꯥꯡꯉꯤꯕ ꯁ꯭ꯇꯦꯞꯁꯦ ꯆꯨꯝꯃꯦ ꯍꯥꯏꯅ ꯂꯣꯏꯅ ꯈꯟꯕ꯭ꯔꯥ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩꯗ ꯍꯥꯏꯔꯒ ꯄꯨꯌꯥꯗ ꯑꯩꯈꯣꯏ ꯄꯥꯈꯪꯕꯕꯨ ꯑꯣꯏꯔꯁꯨ ꯎꯗꯧ ꯄꯥꯈꯪꯕ ꯑꯗꯒꯤ ꯂꯥꯏꯅꯧ ꯁꯅꯥꯃꯍꯤ ꯑꯗꯒꯤ ꯁꯣꯝꯗ ꯍꯤꯟꯗꯨꯏꯖꯝꯗ ꯍꯥꯏꯔꯤꯕ ꯁꯤꯔꯤ ꯀ꯭ꯔꯤꯁꯅ ꯍꯣꯏ
ꯑꯗꯒꯤ ꯑꯁꯣꯝꯗ ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯔꯤꯕꯁꯤ ꯁꯨꯛꯁꯦꯁ ꯑꯣꯏ ꯃꯤꯗ ꯂꯩꯔꯅ ꯂꯥꯏꯐꯥꯎ ꯆꯨꯝꯅ ꯑꯝꯇ ꯊꯥꯡꯕ ꯉꯝꯗꯦ ꯃꯤꯗꯤ ꯊꯥꯡꯕꯤꯗꯦ ꯑꯩꯈꯣꯏ ꯂꯥꯏꯐꯥꯎ ꯆꯨꯝꯅ ꯊꯥꯡꯕ ꯉꯝꯗꯦ ꯆꯥꯎꯈꯠꯂꯦ ꯈꯜꯂꯤꯕ ꯑꯩꯈꯣꯏ ꯗꯦꯚꯂꯞ ꯀꯟꯇ꯭ꯔꯤ USA ꯕ꯭ꯔꯤꯇꯦꯟ ꯆꯥꯎꯈꯠꯂꯦ ꯑꯩꯒꯤ ꯈꯛꯇꯪ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯈꯜꯂꯤꯕ ꯃꯈꯣꯏꯐꯥꯎ ꯆꯨꯝꯅ ꯊꯥꯡꯕ ꯉꯝꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯁꯤ ꯌꯥꯝ ꯀꯔꯞꯇꯦꯠ ꯑꯣꯏꯕ ꯏꯟꯗꯤꯌꯥꯁꯤ ꯑꯃꯨꯛꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏ ꯇꯣꯞ ꯀꯔꯞꯇꯦꯠ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯃꯤꯗꯤ ꯂꯥꯏꯔꯅ ꯁꯟ ꯏꯔꯣꯏꯐꯥꯎ ꯆꯨꯝꯅ ꯊꯥꯡꯗꯦ ꯍꯨꯏꯐꯥꯎ ꯆꯨꯝꯅ ꯊꯥꯡꯉꯝꯗꯦ ꯃꯐꯝꯁꯤ ꯂꯩꯕ ꯁꯦꯝꯗꯣꯛꯀꯅꯦꯅ ꯆꯣꯝꯊꯣꯔꯛꯏꯕ ꯑꯩꯁꯤ ꯀꯌꯥꯝ ꯌꯥꯝ ꯂꯨꯔꯒ ꯁꯚꯥꯁꯤ ꯁꯦꯝꯗꯣꯛꯀꯅꯦꯅ ꯆꯣꯡꯊꯣꯔꯛꯏꯕ ꯑꯩꯁꯨ ꯀꯌꯥꯝ ꯌꯥꯝ ꯂꯨꯔꯒꯦ ꯑꯩ ꯏꯁꯥꯁꯤ ꯃꯣꯏꯅ ꯈꯪꯗꯕ ꯃꯣꯏꯅ ꯃꯗꯨ ꯈꯪꯗ꯭ꯔꯤ ꯑꯩꯕꯨ ꯀꯌꯥꯝ ꯌꯥꯝ ꯂꯨꯕꯒꯦ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯤ ꯂꯨꯕꯨꯗꯤ ꯂꯨꯖꯩ ꯑꯩ ꯉꯁꯤ ꯑꯗꯨꯝ ꯂꯨꯏꯒꯨꯝꯅ ꯑꯦꯕ꯭ꯔꯤꯗꯦ ꯂꯨꯏ ꯑꯗꯨ ꯊꯃꯣꯏꯗꯤ ꯂꯣꯏꯅ ꯁꯦꯡꯗꯣꯛꯄ ꯉꯝꯗꯦ ꯄ꯭ꯂꯦꯟ ꯑꯣꯏꯅ ꯆꯠꯄ ꯉꯝꯗꯦ ꯃꯔꯝꯗꯤ ꯁꯦꯜꯐꯤꯁ ꯂꯦꯟ ꯏꯁꯥ ꯏꯊꯟꯇꯒꯤ ꯈꯜꯂꯒ ꯍꯤꯡꯕ ꯂꯝꯗꯝ ꯋꯥꯔꯜꯃꯛ ꯆꯠꯂꯒꯗꯤ ꯌꯦꯡꯉꯨꯗꯦ ꯑꯩ ꯄꯩꯁꯥ ꯄꯥꯏꯗꯕꯅꯤꯅ ꯀꯣꯏꯁꯨ ꯀꯣꯏꯔꯨꯗꯦ ꯀꯣꯏꯕꯒꯤ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯂꯝꯁꯤꯗꯤ ꯑꯃꯅ ꯉꯥꯡꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯃꯅ ꯉꯥꯡꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯖꯣꯁꯦꯐ ꯁ꯭ꯀꯨꯜ ꯆꯠꯂꯒ ꯃꯩ ꯊꯥꯔꯤꯁꯤꯗꯤ ꯁ꯭ꯀꯨꯜ ꯃꯩ ꯊꯥꯔ ꯇꯧꯅꯩꯁꯤꯗꯤ ꯁ꯭ꯀꯨꯜꯐꯥꯎ ꯃꯩ ꯊꯥꯅꯩꯁꯤꯗꯤ ꯑꯗꯒꯤ UPSCꯅ ꯂꯧꯕ ꯑꯦꯛꯖꯥꯝꯐꯥꯎ ꯂꯥꯟꯅ ꯃꯥꯔꯛ ꯄꯤꯁꯜꯂꯝꯕꯒꯤ ꯀꯦꯁ ꯄꯦꯟꯗꯤꯡ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯅ ꯑꯩ ꯑꯗꯣ ꯍꯥꯡꯅ ꯁꯦꯡꯗꯦ ꯑꯩ ꯑꯗꯣ ꯍꯥꯡꯅ ꯂꯨꯗꯦ ꯑꯗꯣ ꯍꯥꯡꯅ ꯃꯣꯠꯄꯁꯨ ꯅꯠꯇꯦ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯤꯅꯤ ꯑꯗꯨꯝ ꯍꯥꯏꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦ ꯑꯗꯨ ꯗꯥꯏꯔꯦꯛ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯛꯑꯅꯨ ꯑꯗꯨꯗꯤ ꯅꯥꯇꯩ ꯆꯥꯅ ꯅꯣꯏ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯀꯦꯁꯨ ꯊꯥꯒꯠꯂꯛꯑꯣ ꯎꯔꯣꯏꯗꯕ ꯃꯐꯝꯗ ꯑꯩ ꯂꯩꯔꯦ ꯃꯔꯝꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜꯁꯦ ꯀꯧꯇꯥꯒꯤꯅꯤ ꯐꯦꯁꯕꯨꯛ ꯍꯥꯡꯗꯦ ꯍꯥꯡꯉꯗꯤ ꯑꯩ ꯇꯞꯇꯥ ꯐꯦꯟ ꯌꯥꯎꯗꯦ ꯇꯞꯇꯥ ꯐꯦꯟ ꯀ꯭ꯂꯕ ꯑꯣꯏꯔꯣ ꯔꯤꯚꯣꯂꯨꯁꯟ ꯁꯤꯡꯒꯔꯕꯨ ꯑꯣꯏꯔꯣ ꯑꯗꯩ PSL ꯇꯞꯅ ꯇꯞꯇꯥ ꯁꯣꯡꯁꯦꯜ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯩ ꯃꯗꯨꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯈꯤ ꯑꯗꯨ ꯍꯦꯛ ꯑꯣꯏꯔꯤꯕ ꯃꯤꯀꯨꯞꯇꯨꯗ ꯐꯦꯟ ꯃꯈꯣꯏ ꯂꯤꯡ ꯒ꯭ꯔꯨꯞꯇ ꯀꯥꯏ ꯀꯩꯒꯤꯅꯣ ꯑꯣꯖꯥꯗꯤ ꯀꯥꯏꯁꯤꯗꯤ ꯑꯩ ꯏꯁꯥꯕꯨ ꯐꯠꯇꯦꯅ ꯏꯁꯥꯅ ꯆꯩꯖꯔꯤꯁꯤꯗꯤ ꯃꯥꯅ ꯐꯠꯇ꯭ꯔꯤꯗꯨ ꯑꯣꯏꯔꯀꯥꯟꯗ ꯑꯩꯅ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯣꯏꯗꯣꯏꯔꯣ ꯑꯗꯨ ꯀꯥꯏꯔꯨꯗ꯭ꯔꯤꯕꯣ ꯑꯗꯨ ꯑꯩꯅ ꯍꯥꯏꯔꯤꯅꯦ ꯑꯩꯕꯨ ꯀꯌꯥꯝ ꯆꯨꯝꯅ ꯇꯧꯕ ꯉꯝꯕꯅꯣ ꯑꯗꯨ ꯄꯦꯟꯗꯕ ꯍꯦꯟꯃꯜꯂꯛꯄꯗꯨꯗꯤ ꯑꯩꯈꯣꯏ ꯁꯃꯥꯖꯁꯤ ꯈꯤꯇꯪ ꯁꯛꯅꯤꯡꯕ ꯈꯔ ꯆꯨꯝꯊꯣꯛꯅꯤꯡꯕ ꯑꯃꯕꯨꯗꯤ ꯐꯥꯎꯕꯗꯣ ꯏꯁꯥꯃꯛ ꯃꯣꯠꯆꯔꯝꯃꯤ ꯑꯗꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯏ ꯑꯩꯅ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯃꯨꯛ ꯑꯣꯏꯅ ꯂꯤꯗꯔꯁꯤꯞ ꯑꯃꯨꯛ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯑꯩ ꯃꯁꯤꯁꯨ ꯍꯥꯏꯔꯣꯏ ꯄꯤꯛꯑꯕ ꯑꯃꯅ ꯁꯨꯝ ꯀꯥꯡꯊꯣꯔꯛꯄꯗꯤ ꯏꯁꯩ ꯁꯛꯄ ꯍꯩꯔꯨꯕꯒꯤ ꯏꯁꯨꯗ ꯂꯨꯞꯄꯨꯕꯒꯤ ꯑꯗꯨꯛ ꯁꯛꯄꯅꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯏꯁꯩ ꯔꯣꯃꯥꯟꯇꯤꯛ ꯁꯣꯡꯗꯣ ꯑꯗꯨꯝ ꯂꯨꯞꯄꯒ ꯂꯩꯔꯝꯒꯅꯤ ꯀꯥ ꯍꯦꯟꯅ ꯀꯔꯞꯇꯦꯠ ꯑꯣꯏꯔꯛꯄꯗꯣ ꯑꯩ ꯊꯕꯛ ꯐꯪꯗꯕꯒꯤ ꯅꯠꯇꯦ ꯑꯗꯨꯒ ꯀꯔꯤꯝꯇ ꯈꯟꯗꯦ ꯊꯤꯅ ꯉꯥꯡꯒꯦꯁꯨ ꯉꯥꯡꯕꯤꯌꯨ ꯐꯖꯅ ꯉꯥꯡꯒꯦꯁꯨ ꯉꯥꯡꯕꯤꯌꯨ ꯃꯗꯨ ꯑꯩ ꯑꯄꯥꯝꯕ ꯑꯩ ꯀꯩꯁꯨ ꯁꯩꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯟꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣ ꯗꯥꯏꯔꯦꯛꯇꯤ ꯍꯥꯏꯔꯛꯑꯣ ꯑꯣꯖꯥ ꯃꯅꯤꯄꯨꯔꯗꯀꯣ ꯇꯁꯦꯡꯅ ꯌꯥꯝ ꯐꯕ ꯃꯤ ꯑꯃ ꯑꯣꯏꯈꯤꯕꯁꯤꯒꯀꯣ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯕꯁꯤꯒ ꯀꯔꯝꯕꯁꯤꯅ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯜꯂꯤ ꯑꯩꯈꯣই ꯑꯐꯕ ꯇꯧꯕ ꯑꯩ ꯏꯁꯥꯕꯨ ꯁꯦꯝꯗꯣꯛꯆꯕ ꯉꯝꯗ꯭ꯔꯤ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅ ꯌꯣꯝꯕ ꯍꯦꯟꯃꯜꯂꯛꯄꯗꯨꯅꯅꯤꯗ ꯑꯗꯨꯗꯅꯦꯕ ꯑꯩ ꯑꯣꯖꯥ ꯑꯩ ꯑꯃꯦꯔꯤꯀꯥꯗ ꯄꯣꯛꯑꯝꯕꯗꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯈꯟꯒꯗ꯭ꯔꯅꯤ ꯑꯃꯒ ꯀꯣꯑꯣꯄꯔꯦꯁꯟ ꯂꯩꯅꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯂꯝꯗꯝꯗꯨꯗꯕꯨ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯣꯏꯅꯣ
amaga jumlon amaga adigi ising naw amaga kumban khana ba thang sadri adigi kun amaga saw ta na ba dan amana lup ama semaga akoi samaj ki damda phana ba polam ko lingali even for example ni tai ki schedule tai man committee ki bu asu oiro lagi moral pillar ki bu abu oiro adigi emi ki pandi ki bu ap pandi ki bu oiro adigi amana taw thabak ka amana jai khai ba ko ko yin ani mani ma thokpi ka amana na loi thuai ka to ki hon phar ka bi pung khuding mo lai mafam si di iban ILP in khalasi ILP you phong sa the kep ki citizenship amendment bill ya de na khang yin si da sarkar sin di amu ya yai kep si da ko ya si di ko tongan ba ko ki esen khara hapsil is kai di na kai ga hai ba gi am kep si ya de na ko mayam ko public mayam ya ri sa ko yai na so mu chat pam si yaw ri and then ina line permit ki imbal de mi si mi na nang koi gaw ma thon si na gaw ma thon gaw ma yai gaw ma nung si na adugi manil amata sil amata le tu ma thok pa tu me khan ri ba pham si di amaga abata asi le bak si da di ai sum ro ai hai o po khai ro to lo si ni ada huje hangjai oja la hangi dono ko tase aphaba do aphaba ai sina pra pharaga adumai semdor op ngam duga natra phatti haraga hekta bom torga adumai loising gibje ani je karam ban hena phai na kan phai ne aphaba na phagi di adu semdo pa ngam gara manipur de aphaba mi duna ya phai na khan ma mi duna semdo pa ngam gara nang ni ama khak na ro hai mi ama khitanen mi ama khak na ri kai do sungam ngam boy dra adu ai hai ya adu ma phatti nang na ma phai hai do nang to la le ma phatti kamai na no nong sa se yam jan to oi kai se akoi da akoi ni goi ju tam jim corbett ki tam ni adam kai khoi gentle ne sa da ba sahin sa da kai lai ra aduna bu kani waras kani war sai ha yu na tro sahin sa da kai lai bro ha adagi nisha sa da nong sa lai nang na phat ba mayam da phat ba 33 lakh si ba nang da nang na mi ama khatang nang na phai ha ji kamai tong nang khang ba ge ada kai sa ma khak lai si ma di sa hing sa da ni ma da thong na da sa da ne si nang karam to nang na khan to ka da ge adu kai sa ma lai mang da kai yang kai sa hing sa da ta ji okay ma du di nang na khan to ko ngam ni 33 lakhs plus asi lai ba mi si da nang mi ama khatang asung ba taw ya ju khan khan ni da ge 33 lakhs nang 15 lakhs si di asum ma ta taw ya hai da ri okay adu sum ma ne ba yam phaba apot se amang mani hen ba ta ri pot to phat de adu yam phai hari lam dam do phat ba mi sing hek helam ta ri lam dam do ka su phar mo ana mi kun bla kun thau hom do le ni te mi ma ka phai hai lam dam mi do ka su phar mo nan example you want nang pi example di o thok ba ya ro de mo wa ayu nang di mi nong su bong thom ta ri ka mai tong ni kai na 이거 애는 갈로나 가야 돼. 도리 독서 주는 거야. 이게 하이디 해니까 이런 검도 지고. 오지 알아도 지고. 미라 군사원도 레이비도 미야 뭐 파르디가 아리가 많이 떠오니 아이디 아니도 가서 파는 게 있대. 낭난 시루버기 낭나 밤대로 니도 파이에는 낭나 하이 볼미야. 니도 되게 파. 낭원에 파르면서 XYZ 가나고 마음대로 팠지. 얼른 봤다 보다 생기더니요. 미지 로이 봐. 아도나 그래와. 느낌 맛이 아무 그 시기부터. 근데 기니 거기 잠든 동아이 또 타고 엄마가 살람마가 거기 머루 아니 가까
ꯄꯨꯟꯁꯤ ꯃꯥꯡꯉꯦ ꯖꯥꯗꯣꯡꯗ ꯎꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯑꯃꯨꯛ ꯑꯩꯅ ꯏꯟꯇꯔꯦꯁ ꯂꯩꯍꯟꯅꯤꯡꯂꯤꯕꯅꯤ ꯑꯩ ꯏꯝꯄꯦꯛꯇꯁꯨ ꯁꯥꯔꯣꯏ ꯀꯔꯤ ꯍꯥꯏꯕ ꯁꯪꯂꯩ ꯍꯧ ꯍꯥꯏꯕ ꯆꯠꯂꯝꯃꯒꯅ ꯑꯩꯈꯣꯏ ꯇꯔꯨꯡꯈꯨꯟꯗꯒꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯅ ꯂꯝ ꯌꯦꯡꯕ ꯑꯦꯛꯁꯀꯔꯁꯟ ꯂꯥꯛꯄꯗ ꯑꯉꯥꯡ ꯑꯃꯈꯛ ꯁꯨꯡꯈ ꯈꯪꯅꯗꯕ ꯑꯉꯥꯡ ꯑꯃꯈꯛ ꯁꯪꯂꯩ ꯍꯧ ꯍꯥꯏꯕꯅꯤꯀꯣ ꯏꯔꯥꯛ ꯂꯩ ꯃꯥ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥꯏ ꯃꯊ꯭ꯋꯥꯏꯗ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯀꯔꯤꯅꯣ ꯁꯤꯗꯤ ꯏꯉꯛ ꯉꯛꯄꯗꯨꯅꯤ ꯁꯤꯕꯨ ꯃꯅꯤꯄꯨꯔꯗ ꯍꯧꯅꯕꯗ ꯁꯤꯕꯨ ꯑꯁꯣꯝꯗꯗꯤ ꯇꯧꯅꯩꯀꯣ ꯑꯩꯈꯣꯏ ꯁꯤꯅꯦꯃꯥꯗ ꯑꯗꯨ ꯁꯤꯅꯦꯃꯥꯗ ꯎꯠꯂꯤꯁꯦ ꯈꯔ ꯃꯃꯤꯅꯤꯀꯣ ꯁꯃꯥꯖꯀꯤ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕꯗ ꯃꯁꯥꯃꯛ ꯊꯋꯥꯏ ꯊꯥꯗꯣꯛꯄꯁꯦ ꯁꯤꯗ ꯑꯁꯣꯝꯒꯤ ꯄꯥꯎ ꯇꯥꯟꯅꯩꯌꯦꯕ ꯄꯥꯎ ꯇꯥꯕꯅ ꯐꯤꯂꯝꯗ ꯅꯨꯡꯉꯣꯟꯗꯤ ꯈꯔ ꯌꯦꯡꯉꯤ ꯎꯏ ꯃꯥꯒꯨꯝꯕꯅ ꯑꯁꯤ ꯃꯅꯤꯄꯨꯔꯁꯤꯗꯁꯨ ꯇꯧꯍꯩꯕ ꯊꯕꯛꯂꯅꯤ ꯃꯥꯅ ꯇꯧꯔꯤꯁꯤ ꯃꯥ ꯇꯧꯋꯦꯕ ꯇꯧꯔ ꯃꯥꯅ ꯇꯧꯔꯤ ꯑꯉꯥꯡꯒꯤ ꯄꯨꯟꯁꯤꯗꯨ ꯀꯟꯅꯕ ꯍꯣꯠꯅ ꯃꯥ ꯊꯋꯥꯏ ꯊꯥꯅꯤ ꯈꯪꯉꯤꯅꯤ ꯃꯥꯁꯤ ꯃꯁꯤ ꯐꯔꯦ ꯃꯥ ꯁꯤꯕꯤꯌꯨ ꯐꯔꯦ ꯑꯗꯨ ꯄꯣꯛꯐꯝ ꯆꯥꯗ꯭ꯔꯦ ꯃꯥ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛꯇꯨꯗ ꯄꯣꯛꯑꯝꯕꯗꯤ ꯐꯗꯧꯕ ꯁꯤꯗꯗꯤ ꯄꯣꯛꯐꯝ ꯅꯥꯄꯤ ꯆꯥꯗꯕꯅꯤ ꯑꯗꯨ ꯃꯥꯒꯤ ꯋꯥꯔꯤꯗꯤ ꯀꯅꯥ ꯅꯩꯅꯕꯤꯈꯤꯕꯒꯦ ꯑꯗꯨꯅꯤ ꯐꯩ ꯍꯥꯏ ꯑꯁꯥꯏꯅ ꯃꯃꯜ ꯁꯤꯒꯠꯄꯗꯤ ꯉꯝꯃꯅꯤ ꯃꯥꯅ ꯅꯪꯅ ꯈ꯭ꯋꯥꯏ ꯐꯠꯇꯕ ꯑꯃ ꯂꯩ ꯑꯗꯨ ꯁꯦꯟ ꯄꯥꯏꯕ ꯑꯃ ꯑꯥꯏ ꯑꯦꯁ ꯑꯣꯐꯤꯁꯥꯔꯗꯨ ꯅꯠꯇꯦꯀꯣ ꯑꯩ ꯍꯥꯏꯗꯤ ꯁꯦꯝ ꯑꯣꯏꯕ ꯑꯗꯨ ꯅꯠꯇꯦ ꯈ꯭ꯋꯥꯏ ꯐꯕꯗꯣ ꯃꯥꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂ ꯃꯥꯏ ꯊꯋꯥꯏ ꯊꯥꯗꯣꯛꯄ ꯉꯝꯃꯤꯕꯗ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯨꯒꯨꯝꯕꯗꯨ ꯂꯣꯏꯅꯃꯛ ꯂꯩ ꯇꯥꯔꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯋꯥꯔꯤ ꯁꯥꯔꯨꯅꯤ ꯑꯩꯁꯨ ꯈꯨꯗꯨꯡ ꯏꯜꯂꯛꯇꯣꯏꯅꯤ ꯐꯠꯈꯤꯗꯕ ꯑꯩꯁꯦ ꯃꯣꯠꯈ꯭ꯔꯕ ꯑꯩꯁꯦ ꯏꯀꯥꯏꯔꯛꯄꯁꯨ ꯑꯗꯨꯒꯨꯝꯕꯗ ꯐꯩ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨ ꯋꯥꯏ ꯃꯍꯥꯛꯀꯨꯝꯕꯒꯤ ꯋꯥꯔꯤꯗꯤ ꯀꯅꯥꯅ ꯁꯥꯟꯅꯕꯤꯈꯤꯕ ꯈꯕꯔꯗ ꯅꯣꯡ ꯅꯤꯅꯤꯈꯛ ꯐꯣꯡꯉꯒ ꯇꯣꯛꯈꯤꯕꯗꯒꯤ ꯍꯦꯟꯅ ꯑꯗꯨꯕꯨ ꯀꯔꯤ ꯀꯧꯏ ꯑꯐꯕ ꯅꯨꯄꯤ ꯀꯧꯏ ꯑꯗꯨꯒꯨꯝꯕꯒꯤ ꯑꯩꯈꯣꯏ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯩꯈꯣꯏ ꯀꯠꯊꯣꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯍꯦꯛ ꯁꯦꯠꯂꯒ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯠꯇꯦ 30 ꯂꯥꯈꯁꯤꯗꯒꯤ ꯅꯠꯇꯦ 10 ꯂꯥꯈ ꯈꯛꯇꯅ ꯍꯦꯛ ꯌꯦꯜꯂꯛꯄ ꯃꯤꯀꯨꯞꯇꯣ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯗꯨ ꯑꯐꯕ ꯂꯝꯗꯝ ꯍꯥꯏꯕꯗꯣ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯍꯥꯏꯕꯗꯣ ꯀꯧꯒꯅꯤ ꯑꯃꯈꯛꯅꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯆꯠꯈꯤ ꯑꯗꯨꯅ ꯆꯠꯈꯤꯗꯣ ꯑꯗꯨꯅ ꯆꯠꯈ꯭ꯔꯅꯃ ꯑꯗꯣ ꯑꯩ ꯏꯁꯜꯂ ꯊꯝꯃꯤ ꯑꯩꯅ ꯏꯁꯜꯂ ꯊꯝꯕꯗꯣ ꯋꯥꯏ ꯀꯩꯗꯧꯅ ꯔꯪ ꯍꯥꯏꯕꯗꯨ ꯌꯥꯎꯔꯦ ꯎꯄꯥꯏ ꯂꯩꯃꯟꯗ꯭ꯔꯒ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯍꯪꯉꯒ ꯑꯃꯨꯛ ꯃꯣꯕꯥꯏꯜ ꯏꯔ ꯊꯝꯃꯤ ꯑꯗꯨ ꯅꯪꯅ ꯍꯪꯉꯦ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏ ꯐꯠꯇꯕ ꯅꯨꯄꯥ ꯑꯃ ꯑꯗꯨꯝ ꯐꯔꯣꯏꯗꯕ ꯅꯨꯄꯥ ꯑꯃ ꯈ꯭ꯋꯥꯏ ꯐꯕ ꯃꯤ ꯍꯥꯏꯕꯅꯤꯀꯣ ꯅꯨꯄꯥ ꯅꯠꯇꯦ ꯃꯤ ꯑꯃꯒ ꯅꯨꯄꯥ ꯑꯣꯏꯕ ꯌꯥꯏ ꯅꯨꯄꯤ ꯑꯣꯏꯕ ꯌꯥꯏ ꯈ꯭ꯋꯥꯏ ꯐꯠꯇꯕ ꯃꯤ ꯑꯃꯒ ꯑꯗꯨꯝ ꯐꯔꯣꯏꯗꯕ ꯈ꯭ꯋꯥꯏ ꯐꯕ ꯑꯗꯨꯝ ꯐꯔꯒ ꯂꯩꯒꯗꯕ ꯃꯤ ꯑꯃ ꯀꯅꯥꯅ ꯍꯦꯟꯅ ꯐꯒꯦ ꯃꯥꯗꯣ ꯐꯠꯇ꯭ꯔꯕ ꯈ꯭ꯋꯥꯏ ꯐꯔꯤꯅꯤ ꯃꯥ ꯐ ꯇꯥꯔꯗꯤ ꯁꯤꯒꯅꯤ ꯃꯥ ꯁꯤꯈ꯭ꯔꯦꯅ ꯑꯩꯈꯣই ꯁꯪꯂꯩ ꯍꯧꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯩꯅꯣꯗ ꯂꯩꯕ ꯌꯥꯗꯕ ꯃꯐꯝ ꯑꯣꯏ ꯂꯩꯐꯝ ꯌꯥꯗꯦ ꯀꯩꯅꯣꯗ ꯃꯨꯅꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯅꯠꯇ꯭ꯔꯒ ꯁꯥ ꯀꯩ ꯃꯌꯥꯝ ꯃꯔꯛꯇ ꯁꯖꯤ ꯑꯃꯈꯛ ꯂꯩ ꯌꯥꯕ꯭ꯔꯥ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯀꯩ ꯑꯗꯒꯤ ꯑꯃꯨꯛ ꯁꯛꯇꯤ ꯁꯉꯥꯏ ꯃꯌꯥꯝ ꯃꯔꯛꯇ ꯑꯗꯒꯤ ꯅꯣꯡꯁꯥ ꯑꯃ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯎꯆꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯃꯈꯛ ꯂꯩꯔꯝꯕ ꯑꯁꯨꯝ ꯂꯩꯔꯛꯇꯕ ꯃꯥ ꯐꯠꯇꯦ ꯐꯔꯤ ꯃꯤꯗꯨ ꯐꯠꯇꯦ ꯑꯗꯨꯝ ꯍꯤꯡ ꯂꯩꯇꯥꯔꯗꯤ ꯃꯥ ꯍꯤꯡꯉꯤꯗꯨ ꯃꯔꯝ ꯀꯔꯤꯅꯣ ꯃꯥ ꯐꯠꯇꯕꯩꯅꯤ ꯅꯠꯇꯦ ꯀꯥꯟꯅꯕ ꯐꯪꯉꯒ ꯍꯤꯡꯉꯤꯕꯅꯤ ꯑꯗꯨ ꯃꯌꯥꯝꯒꯤ ꯀꯩꯅꯣꯗꯤ ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯅ ꯍꯥꯏꯐꯦꯠꯇꯪꯕꯨꯗꯤ ꯍꯣꯏ ꯃꯗꯨꯒꯤꯗꯤ ꯏꯁꯩꯗꯤ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯑꯗꯨꯝ ꯃꯟꯇꯤꯗꯨ ꯁꯛꯏꯗꯨꯗꯤ
ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯕ ꯗꯤꯍꯨ ꯌꯥꯝꯕ ꯄꯨꯛꯅꯤꯡ ꯈꯟꯕ ꯀꯧꯕ ꯂꯩꯇꯦꯗ ꯄꯩꯁꯥꯗꯤ ꯄꯤꯗꯦꯗꯅ ꯃꯣꯏ ꯃꯆꯥ ꯑꯃ ꯄꯥꯏ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯄꯇꯤ ꯃꯥꯅ ꯇꯧꯔꯒ ꯁꯃꯥꯖ ꯁꯦꯕꯥ ꯇꯧꯁꯤꯟꯅꯕ ꯚꯣꯠ ꯂꯦꯞꯄꯅꯤ ꯑꯗꯒꯤ ꯚꯣꯠ ꯀꯥꯔꯦ ꯑꯗꯒꯤꯗꯤ ꯄꯩꯁꯥꯁꯦ ꯑꯁꯨꯝ ꯄꯥꯏꯈꯠꯂꯗꯤ ꯂꯝꯒ ꯂꯣꯏ ꯂꯩꯗꯅ ꯊꯥꯎꯔꯛ ꯃꯇꯨꯡꯗꯗꯤ ꯃꯌꯥꯝ ꯁꯂꯥꯝ ꯀꯣꯠꯂꯅꯤ ꯃꯌꯥꯝ ꯁꯟꯃꯥꯟ ꯇꯧꯔꯅꯤ ꯃꯇꯝꯗꯗꯤ ꯑꯩ ꯍꯨꯔꯥꯟꯕ ꯑꯣꯏꯔꯣꯏ ꯃꯔꯝꯗꯤ ꯑꯩ 5-star ꯍꯣꯇꯦꯜ ꯃꯁꯤꯡ ꯈꯪꯗ꯭ꯔꯦꯕ ꯂꯩꯗꯣꯏꯁꯦ ꯋꯥꯔꯤ ꯕꯣꯏ ꯑꯗꯨꯗꯤ ꯑꯩ ꯆꯨꯝꯃ ꯇꯧ ꯑꯗꯨ ꯑꯇꯩꯁꯨ ꯑꯩꯅ ꯆꯨꯝꯃ ꯇꯧꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧ ꯂꯥꯛꯈꯤꯕꯅꯣ ꯑꯅꯤꯃꯛ ꯐꯠꯇꯦ ꯐꯠꯇꯦ ꯑꯗꯣ ꯑꯣꯖꯥ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯁꯨꯝ ꯂꯝ ꯆꯠꯂꯨꯕꯁꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯈꯤꯇꯪ ꯌꯨꯅꯤꯇꯤ ꯃꯥꯟꯅꯕ ꯂꯝ ꯑꯃ ꯍꯥꯏꯇꯥꯔꯗꯤ ꯏꯟꯗꯤꯌా ꯃꯅꯨꯡꯗ ꯌꯨꯅꯤꯇꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗꯁꯨ ꯂꯩꯌꯦ ꯌꯨꯅꯤꯇꯤ ꯑꯩꯈꯣꯏ ꯑꯇꯩ ꯄꯥꯛ ꯁꯟꯅ ꯎꯕꯃꯛ ꯉꯝꯖꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯃꯥꯏ ꯈꯨꯡꯒꯪꯗꯨꯒꯤ ꯏꯚꯟ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏꯁꯤꯒꯤ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜꯁꯤꯡ ꯑꯩꯈꯣꯏ ꯁꯃꯥꯖꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯠꯊꯣꯛꯄ ꯃꯤ ꯑꯩꯈꯣꯏ ꯂꯝꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩ ꯌꯥꯝ ꯊꯤ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯁꯤ ꯂꯩꯕ ꯍꯥꯏꯁꯦ ꯅꯪꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯈꯪꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕꯒꯤꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦꯗ ꯅꯪꯅ ꯁꯥꯏꯀꯜ ꯑꯃ ꯇꯣꯡꯒꯦ ꯍꯥꯏꯕ꯭ꯔꯥ ꯈꯣꯡꯅ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯕꯥꯏꯛꯅ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯀꯥꯔ ꯊꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯕꯥꯏꯛ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯗꯥꯛ ꯑꯁꯨꯝ ꯊꯧꯖꯤꯟꯕ ꯁꯥꯔꯤꯕ ꯀ꯭ꯂꯕꯁꯦ ꯀ꯭ꯂꯕ ꯍꯥꯏꯁꯤꯃꯛꯇꯕꯨ ꯑꯩꯈꯣꯏ ꯌꯨꯠ ꯃꯌꯥꯝ ꯀꯩꯅꯣꯅꯤ ꯄꯨꯟꯐꯝꯅꯤꯗꯅ ꯁꯥꯔꯤꯕ ꯀ꯭ꯂꯕꯇꯣ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏ ꯈꯨꯟ ꯑꯁꯤꯒꯤ ꯈꯨꯟꯁꯦ ꯌꯨꯅꯤꯇꯤ ꯂꯩ ꯑꯁꯤꯒꯤ ꯂꯩꯀꯥꯏꯁꯤ ꯑꯁꯤꯒꯤ ꯋꯥꯔꯗꯁꯤ ꯁꯤ ꯌꯨꯅꯤꯇꯤ ꯂꯩ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯎꯠꯂꯦ ꯂꯨꯄꯥ ꯑꯩ ꯅꯍꯥꯟ ꯆꯠꯂꯤ ꯈꯨꯔꯥꯏ ꯅꯤꯡꯊꯧꯕꯨꯡꯒꯤ ꯑꯩꯅ ꯀ꯭ꯂꯕꯁꯤ ꯆꯪꯉꯤ ꯀ꯭ꯂꯕꯁꯤ ꯐꯥꯎꯟꯗꯦꯁꯟ ꯀꯝꯗꯅ ꯏꯅꯣꯒ꯭ꯔꯦꯜ ꯐꯪꯁꯟ ꯑꯩ ꯀꯌꯥ ꯆꯪꯈ꯭ꯔꯦ ꯁꯤꯗꯤ ꯑꯩ 30ꯃꯨꯛ ꯆꯪꯕ꯭ꯔꯥ 15ꯃꯨꯛꯇꯅꯤ ꯑꯇꯩꯗꯤ ꯑꯩꯈꯣই ꯃꯁꯦꯟ ꯈꯥꯏꯅꯔꯒ ꯐꯖꯕꯩ ꯋꯥꯅꯤ ꯑꯗꯒꯤ ꯁꯤꯒꯤ ꯃꯥꯂꯣꯝꯒꯤ ꯁꯤ ꯆꯪꯉꯦ ꯄꯥꯈꯪ ꯑꯩꯈꯣꯏꯗꯨꯗ ꯄꯥꯈꯪ ꯗꯥꯟꯁ ꯀ꯭ꯂꯕ ꯄꯥꯈꯪ ꯖꯒꯣꯏ ꯒ꯭ꯔꯨꯞꯁꯤꯅ 이사이도 잘르러 뭐도 그 마탕 짜도 마탕 니 XR스데 핵 거리 놈은 핵도 루어리 사람 뭐 아니 아스 아주 유니티 오이베니 아주 sacrifice 아코 sacrifice 아시 야오바 코 가톡나바 하이세 아코 유니티네 나트로 가톡나리바 아코이 후라나 그 와클리 투오가 가톡나고 와클리 제리바 마팜도 아주 유니티 레이디 아코 박스나 아코 머니푸르 쿠딩마기 뭐는 칸멍 감자들수나 라이카이도 바우디 안 칼리드나 아주 아세나보데 그 파울로도 아주 하이리 굿 파이기 타우 야도 그 이사기 굿 라고 야키 하이범디 아주 하이리 아주 아이마키 아이디 그 라이카이기 그 이타우기 그 칼레파 아주 바우디 굿 아주 유니티디 아주 라이너리 아주 마이 동안 막 그 퍼스널 파트바 하이브디 아주 아주 마디 랭디 ꯑꯗꯣ ꯑꯣꯖꯥ ꯑꯩꯅ ꯃꯌꯥꯝꯗ ꯇꯥꯍꯟꯅꯤꯡꯉꯤꯁꯦ ꯑꯣꯖꯥꯅ ꯅꯍꯥꯟ ꯅꯣꯡꯃ ꯁꯥꯎꯠꯇ ꯆꯠꯄꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯕꯗꯣ ꯑꯗꯨꯗꯣ ꯇꯥꯍꯟꯅꯤꯡꯕ ꯁꯥꯎꯠ ꯆꯠꯄꯩꯗꯤ ꯐꯖꯈ꯭ꯔꯦꯅ ꯑꯁꯦꯝꯕ꯭ꯂꯤꯒꯤ ꯃꯇꯧꯗꯣ ꯇꯝꯃꯔꯀꯥꯟꯗ ꯑꯩꯅ ꯈꯜꯂꯤ ꯑꯁꯤꯕꯨ ꯃꯥꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯅ ꯑꯩꯈꯣꯏ ꯍꯤꯟꯗꯨꯗ ꯁꯩꯇ ꯇ꯭ꯔꯦꯇꯥ ꯗ꯭ꯋꯥꯄꯨꯔ ꯀꯥꯜꯂꯤꯑꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣꯗꯁꯨ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤꯗꯁꯨ ꯍꯩ ꯁꯠꯅ ꯍꯌꯥ ꯁꯠꯅ ꯂꯥꯡꯕ ꯁꯠ ꯀꯣꯟꯅ ꯁꯠꯂꯅꯤ ꯑꯗꯨꯗꯣ ꯑꯩꯅ ꯃꯥꯒꯤꯁꯤꯕꯨ ꯀꯔꯤꯁꯤꯕꯨ ꯂꯣꯏꯔꯕꯖꯥꯠꯂ ꯄꯨꯡꯂꯣ ꯅꯠꯇ꯭ꯔꯒ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕ꯭ꯔꯥ ꯑꯗꯩ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯌꯥꯝ ꯐꯖꯍꯧꯕꯗꯣ ꯑꯩ ꯃꯗꯒꯤ ꯂꯥꯛꯑꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯇꯨꯔꯒꯤ ꯑꯁꯤ ꯃꯔꯛ ꯑꯃꯈꯛꯇꯪ ꯂꯤꯒꯦ ꯁꯤꯂꯣꯡꯁꯤꯗ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯇꯨꯔ ꯆꯠꯄꯅꯤ ꯁꯤꯂꯣꯡꯁꯤꯗ ꯑꯩꯈꯣꯏ ꯀꯦꯟꯇꯔꯁꯤꯗ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯂꯥꯟꯅ ꯊꯧꯖꯤꯜꯂꯨꯕꯅꯤ ꯆꯪꯕ ꯌꯥꯔꯣꯏ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯁꯨ ꯑꯣꯏꯔꯤꯅꯤ ꯑꯗꯒꯤ MN ꯀꯩꯅꯣ ꯊꯥꯕꯁꯦ ꯃꯅꯤꯄꯨꯔꯗꯩꯅꯤ ꯈꯪꯉꯦ ꯁꯨꯃꯥꯏꯅ MN0 ꯑꯁꯤ ꯁꯨꯃꯥꯏꯅ ꯊꯥꯕꯁꯦ ꯇ꯭ꯔꯥꯐꯤꯛ ꯑꯇꯩꯁꯨ ꯂꯣꯏꯅꯃꯛ ꯖꯥꯝ ꯑꯣꯏꯔꯦ ꯂꯣꯏ ꯊꯤꯡꯉꯀꯥꯟꯗ ꯇ꯭ꯔꯥꯐꯤꯛꯁꯦ ꯀꯨꯝꯊꯔꯛꯑꯒ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯁꯤ ꯗ꯭ꯔꯥꯏꯚꯔꯁꯤ ꯉꯥꯡꯅꯩ ꯑꯩꯈꯣꯏ ꯃꯅꯤꯡ ꯐꯝꯃꯦ ꯐꯣꯟꯗꯣ ꯇꯥꯗꯦ ꯑꯗꯨ ꯃꯥꯅ ꯑꯗꯨ ꯐꯖꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯁꯤ ꯇꯧꯔꯒ ꯂꯝꯕꯤꯁꯦ ꯊꯥꯗꯣꯔꯛꯄ ꯋꯥꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯗ ꯊꯧꯖꯤꯜꯍꯜꯂꯒ ꯄꯩꯁꯥꯁꯦ ꯅꯝꯅ ꯐꯛꯈ꯭ꯔꯅꯤ
정말 리싱 아야 아주 파저그래 볼람노니까 순나도 막 거의 7 스텝씩 거의 시대에 거의 7 스텝씩 하는 거다 파저그래도 뭐지 아이 실롱 무슨 다르게 샀는 게 아데 뭐요 바다 보고 도망간 내게서 거의 자 내보다 뭐지 원래 뭐지 이게 너 파저부도 레바도 아주 파저이 아주 사업기들 아주 ai chắc là xem si bela da ai khana ko tapagi sat le ara numda waram soi ka nuk arma ne thung je pung ohum makhai mari sai min ta kan thung kan no chanai da adi chanai da gi bela ta na lak lambi ne ai ten mun ni ka da koi ne pui aba taxi phar ga lak 붕 numdang 붕 바로 붕 다선에 두봉토 봉리 주펄 나와 담을 사기 사 하이다래 거는 벨러지 중 아이거는 마밤 보게 해 뚝뚝뚝뚝 소 마리 다와 모이 망아 터룩 레르메 항우리 바람 되고 마타 돈 바람 돼 아주 알레르메 유풀 나오는 해 하이 람비가 아주 강도 나 아크 드라이버진의 항인데 머니부 바본지 그래 마르기 좀 빠르면 갈라 빠요 능 시포리 미싱게 능나 아주 람비 라나 터는 거 샤문동 도 등장 능 샷 아무 거 샷 라이드 샷 인디안 좀 아무 거 능 거리기 되고 머니부 바본 강도 보게 헤이 낭뭐 닉트는 포토도 아니 뭐에 빠졌 딱 비르가 하두이 마리 핵장전 뭐 강해 거지 사업기 다 모여 강바 호래 거기서디 사르지니 음당 힘 탱물도 거기 용어로 불ngor mga tara 핵 lấy b시다 ai 거기 완되고 아고 예 동도 도시 세 각신 그라들 각신 람비시 그럼 너 아이도 아고는 뭐 아무도 가는 놈들 뭐랑 다도 기드럽디 아고이 와클론 양팀 걔는 뭐 와클론 뭐지 양 반자이 뭐이 와클론 아저기 아저기 이 생님 뭐 담이 사래 강함다 다디 이싱은 땅 탁시에들 빠진 땅 아소리 아무데 르파상아 아직부터 이싱 아니 그당 맞tum 많이 그당 뭐이 가능이 제랑 이싱 아니 좋아도 아소리 뭐 하는 게 있더니나 띵띵 이행을 레이거 그거 이게 그냥 이월이 비마든 여기 상공 주고물 그놈 좀 더워가 나카나 그 상공이 말이 이때 생각이 강대만 라 카면 좀 더워서 라 카면 이때는 하이들 바상을 바 산디서 밤 딱딱 다들 이싱 아니도 암만 바라 거니다 암만 비를 못 잡기 원 하는 거 얘기들이 이거 진짜 하이하이 아야 사치 이거 비를 못 먹네 거의 칼래 그래 거기는 좀더 있다고 이제가 아도 야 아도 저기 샤팔라 킵다 니 와클론 왜 뭐든지 버텨 볼래 뭐니 거 아이 강도 나때 아시수 아도 아이도 아도 하나 피절로도니 아이는 좀 저라 보면 이행보다디 파제는 그래 아도 그 시간이 오나랍니다 파자오야 람도 아다 거기 들 레이바 하이나로에 아코이 타이완들 레이바 하이나가도 미테이 마사 아마타 아코이 머니푸르스 야오바 만겐 칼 하이나 야오 만데 아테 칼리 나데 야오게 타이완 군바 아테 유에스에게 강그래 거기 어자 산디구마 강범 산디구마 안나 막 인터뷰가 먹히바 아주 아이가 한천 마이크 한천 빵에 아리다 마나 사고 와리도가 사람데 거기 머니 아코이 미테이 마사 아마타 타이완도 레이바 뭐 아르게 미테이 마사 아마타 China lấy bằng mồi, thì thế mà sao nó lấy cái đó mà không thể ai không là lấy cái sân là cái đó bằng không cái anh ấy rồi cà phú nó tầm này cái hành ngang vậy cái cà phú nó tầm London 아무튼 lấy cái sân là cái đó mà chỉ mà phong 자르지 방송만 돼. 방송만 돼. 말인데 이사기 맞다 망한다나. 이사기 당 먼저 칼라게 잉만나. 잡아.
그 모양이 간 것이디 아저디 아주 엄청 루범은 모양 간 간데 뭐 또 수복이 달래ken 수복이 이 밤미싱 아이가 뭐 밤막이 못한 걸 내가 뭐야 아섬다 거기 그 뭐 때 아고 왜 산지 많은 게 리리 못한 수를 아주 자판 관 아주 양파지 범줄 래 거기 그 여자 그 막คนมันนี่นงชาบกี้ซึ่งโยแล้วมันได้กี่มันไอ้คนที่ประเทศตัวหลายกันมาได้หลายก็สมป่าละป่าเลยก็ดีนะมาเนี่ยอีสมมาเนี่ยกูอยู่เป็นนี่กูอเมริกาที่คุยเจมาเนี่ยอีก็ยาวเจอะก็รัสเซียกี้โปแลนด์กี้สมฝรั่งเศสบ้างที่พนี่อะไร아니 꼬리 이거 뭐야 암도기 좀 우리가는 좀 빠라 좀 달라고 빠빠 좀 달라고 ям 농아이고 좀 빠라 얌 오늘은 미니 이원도 아니 아송감이 숨감에 많이 와리지 빠라 아니 숨각럭다 맞아 파기 좀 말라 그래도 미를 떠오르는데 아니 엄청 막았지 나무 가는데 이 사실 어자는 사티 굴람도 어자는 일이 보면 라릭세 아이 양가 암니 숨각을 그래 아이 가슐레이트는 칼 아니 가리기는 아이 그이나 가데 거기들 리포트 뭐들 있지 뭐들 리포트 거기 중래 있지 미기 바자보다 거기들 있답니다 거기야 뒤에 뭐 이래 있답니까? 완전 공돌이. 장남들이 이제 공부하는 거 랑콩가, 서무드라가 랑콩가 해본대로. 서무드라 솔레 이제 아sob들 랑콩 술래 있더라. 아니 섭들 랑콩을 섭들 서무드라 술래 있더라. 어디 가만히 좀 각도 있나? 그럼 강들에 뭐 있다. 가요 중간 각도. 아두니다 아두들 레예. 니 바자바에 사우키 얌 바자. 사우 카키 와수 어렴도 피하에 아코이 다른 시스터 아코이 스테이트 우리 아코이 미조람 지수 아코이 스테이트 우리 얌파이 아코이 오자 사범자 야돔니기 그런 알비 좀 하나의 반기 나이도 많이 바로부터 시작하게 돼. 코는 살로우디 능당 고루니 아주 이도 아무 야우도 아주나 바이 아주나 사키오네 아니면 뉴클리어 봄도 볼륨 13기 아이는 그놈이다 아니 양 고이도 거기 살로 버티긴 하대다 뭐냐면 좀 생내비를 보도 아이는 좀빠 니는 땡나라기 이래 이불라이도 좀 못났다 맞아 시 사이트나 때문에 사이트 오이버기 사진나 봐도 아주디 아무튼 야오번 때 마산 땡나라 그도 로는 이래 거리나 아이 살로가 sap만이 이삼 동아이다 아이는 고이도 봐 살로버기 났대다 좀 아주 니 바자보다 울 깔락자 버기니다 아주 어디다 아주 하나 가지고 또 있는데 니 바자이다 아주 내링 이제 파우타 야우잠 바자는 못래나 아주 아이디 우리도 서른 강인데 못래는 뭐다 미엄는 리로 오케이 몰라면 오자기 거 그노나 비어싱나 항पने ममांगida 오자기 이세이싱제 오자는 이베 이세이시나 ꯀꯌꯥꯃꯨꯛ ꯌꯥꯎꯒꯦ ꯑꯗꯩ ꯑꯇꯣꯞꯄꯅ ꯏꯔꯒ ꯄꯤꯁꯤꯟꯕ 아주 아이 가운 또 보면 뭐 ಚಾರಾಕೋ ಓಜಾ ತೋರಪ್ಪ ನತ್ತೆ ತೋರಪ್ಪ ಹಾಯ್ದವು ಕೆರುಕ್ತಿ 볼륨 ಗೈ ದ ಪವರ್ attraction 볼륨 attraction 볼륨 ಗೈ도 ಅದುದಿ ಐನ ಲೋನಿ ಈವನೆ ಅದೇ ಅಮ್ಸು ಸ್ಪೆಷಲ್ attraction ಐನ ಕೊಯ್ ಮೊಬೈಲ್ ಗುಂಬಾ ಅದಕ್ಕೆ 1950 아이kumba asumse 포럼다 아니 포럼다 기마람다 kuy sai thar puram sapja asisu aini i abo ki series to de abo ki de aini i de abo ki de kuy thajal puni kuy thajal akui nadu jing de nadu jing thar puni sigi de aina kuy samtok samjin tawraga samtok se kuy mya mangno pulam so ade kuy sarkar sing mangda posting sing mangda ade sakado ni na mona ire ko de mak ai he ka tawri tawde kidam asakpa yabra yada ko mya mang ko lon orori tem na phatta bani na da samtok samjin de tawi adu no mani ire ko ngatani ko ya so hoy ya tel hoy
ꯑꯣꯖꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯖꯕ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯦꯟꯕ ꯑꯣꯖꯥ ꯋꯥꯡꯕ ꯍꯣꯏ ꯑꯗꯨꯗꯒꯤ ꯃꯣꯏꯅ ꯏꯕꯤꯔꯛꯏ ꯑꯩꯈꯣꯏ ꯍꯣꯏ ꯑꯇꯣꯞꯄ ꯏꯔꯛꯄꯁꯨ ꯁꯛꯏ ꯏꯕꯤꯔꯝꯕꯁꯨ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯑꯀꯥꯕ ꯍꯣꯏꯅ ꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯁꯤꯅ ꯇꯣꯉꯥꯟꯕ ꯀꯩꯅꯣꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯦꯔꯤꯁꯦ ꯑꯩ ꯑꯍꯥꯟꯕꯁꯤꯗꯤ ꯐꯥꯎ ꯑꯩ ꯏꯔꯝꯃꯦ ꯑꯗꯒꯤꯗꯤ ꯑꯀꯣꯟꯕꯗꯩꯗꯤ ꯑꯩ ꯁꯦꯔꯤꯁ 6 ꯐꯥꯎ ꯂꯩꯕꯅꯤ ꯑꯗꯨꯗꯤ ꯃꯤꯒꯤ ꯉꯥꯛꯇꯅꯦ ꯁꯛꯂꯛꯏꯁꯦ ꯀꯩꯅꯣ ꯁꯦꯔꯤꯁꯇꯗꯤ ꯔꯣꯃꯥꯟꯇꯤꯛ ꯁꯣꯡꯁꯦ ꯑꯩ ꯏꯕꯁꯤ ꯍꯩꯅꯔꯛꯇ꯭ꯔꯦꯕ ꯀꯌꯥ ꯔꯣꯃꯥꯟꯇꯤꯛ ꯁꯣꯡꯁꯦ ꯑꯩ ꯏꯕꯁꯤ ꯀꯌꯥ ꯄꯥꯝꯗꯦ ꯌꯥꯛꯄꯁꯨ ꯉꯝꯗꯦ ꯌꯥꯛꯄ ꯉꯝꯗꯦ ꯏꯀꯥꯏꯖꯕ ꯌꯥꯝꯅ ꯃꯥꯟꯗꯦ ꯌꯥꯝꯅ ꯀꯦꯊꯕ ꯅꯧꯊꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯣꯠ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯂꯣꯟꯅꯤ ꯈꯤꯇꯪ ꯃꯪꯂꯥꯗ ꯃꯣꯟꯗꯪ ꯁꯥꯟꯅꯔꯒ ꯅꯧꯊꯕ ꯍꯥꯏꯕꯗꯨꯅ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯡꯗ ꯐ꯭ꯂꯥꯁ ꯇꯧꯒꯗꯕ ꯄꯣꯠ ꯅꯧꯊꯕꯁꯤ ꯍꯩꯃꯟꯗꯦ ꯑꯩ ꯑꯗꯨꯅ ꯑꯇꯣꯞꯄꯒꯤ ꯁꯛꯑꯦ ꯁꯦꯔꯤꯁ ꯀꯧꯏꯁꯤꯅ ꯑꯗꯒꯤ ꯖꯤꯕꯤꯁꯤꯁꯨ ꯁꯤꯅ ꯑꯩꯅ ꯏꯕꯅꯦꯕ ꯖꯤꯕꯤꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯕꯣꯜ ꯑꯣꯐ ꯇꯞꯇꯥꯏ ꯑꯩꯈꯣꯏ ꯖꯣꯏ ꯁꯣꯡ ꯑꯁꯨꯝ ꯁꯛꯄꯁꯦ ꯁꯤ ꯏꯕꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯟꯇꯣꯛꯇ꯭ꯔꯗꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯕꯒꯤ ꯚꯥꯞ ꯇꯥꯗꯦ ꯑꯗꯣ ꯁꯪꯒꯤꯇꯥꯒꯤ ꯃꯈꯩꯁꯨ ꯑꯩꯅ ꯀꯝꯄꯣꯖꯁꯨ ꯑꯩꯅ ꯇꯧꯏ ꯀꯌꯥ ꯁꯨꯔꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯚꯥꯞ ꯇꯥꯕ ꯊꯤꯕꯗꯣ ꯑꯩ ꯅꯥꯇꯩ ꯆꯥꯗꯦ ꯑꯗꯣ ꯑꯣꯖꯥ ꯃꯤꯅ ꯄꯤꯁꯤꯜꯂꯛꯄꯗꯀꯣ ꯏꯁꯩꯁꯦ ꯑꯣꯖꯥꯅ ꯁꯤꯃꯗꯤ ꯑꯩ ꯁꯛꯄ ꯉꯝꯃꯣꯏ ꯀꯥꯏꯅ ꯄꯤꯈꯤꯕꯗꯤ ꯌꯥꯎꯈꯤꯕ꯭ꯔꯥ ꯉꯁꯥꯏꯒꯤ ꯔꯣꯃꯥꯟꯇꯤꯛꯀꯤꯒ ꯍꯥꯏꯕꯗꯨꯗ ꯍꯩꯅꯗꯗꯅ ꯑꯁ ꯑꯗꯨꯗꯤ ꯎꯄꯨ ꯆꯟꯗꯗꯅ ꯈꯔꯥꯏ ꯑꯗꯨꯝ ꯊꯝꯅꯈꯤꯕ ꯃꯥꯡꯕꯁꯨ ꯌꯥꯝ ꯌꯥꯎꯋꯤꯗ ꯑꯗꯨꯗꯤ ꯕꯣꯏ ꯑꯩꯈꯣꯏ ꯈꯨꯝ ꯈꯥꯕ ꯏꯔꯒ ꯄꯤꯁꯜꯂꯛꯄ ꯑꯁ ꯌꯥꯝꯃꯤ ꯑꯗꯨꯗꯣ ꯑꯩꯅ ꯂꯣꯏ ꯁꯛꯄ ꯉꯝꯗꯕ ꯍꯥꯏꯗꯤ ꯄ꯭ꯔꯗꯛꯁꯟ ꯂꯩꯇꯕꯒꯤ ꯑꯩꯅ ꯍꯥꯏ ꯅꯁꯥꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯌꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯏ ꯑꯗꯨ ꯅꯠꯇꯅ ꯃꯤꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯔꯒ ꯑꯗꯨ ꯑꯃꯨꯛꯁꯨ ꯀꯦꯁꯦꯠ ꯑꯃꯗ ꯆꯜꯂꯝꯃꯤꯁꯨ ꯏꯁꯩ 10 ꯈꯛꯇꯅꯦ ꯑꯩ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯑꯩ ꯍꯣꯏ ꯃꯤ ꯏꯔ ꯁꯛꯄꯁꯨ ꯌꯥꯝ ꯌꯥꯎꯈꯤꯀꯣ ꯀꯥꯎꯔꯦ ꯏꯁꯩ ꯑꯗꯨ ꯁꯦꯔꯤꯁꯈꯩꯗꯤ ꯃꯈꯣꯏ ꯏꯔꯛꯄ ꯉꯥꯛꯇꯅꯦ ꯃꯤ ꯑꯃꯈꯛꯅ ꯏꯕ ꯅꯠꯇꯦ ꯁꯦꯔꯤꯁꯁꯦ ꯑꯩ ꯁꯦꯔꯤꯁ 6 ꯐꯥꯎ ꯂꯩꯕꯅꯦꯕ ꯁꯦꯔꯤꯁ 1 ꯈꯛꯇꯅꯤ ꯑꯩꯅ ꯏꯔꯝꯕ 2 3 4 5 6 ꯐꯥꯎꯗꯤ ꯃꯤ ꯏꯔꯛꯄ ꯉꯥꯛꯇꯅꯦ ꯑꯗꯣ ꯃꯣꯏꯅ ꯃꯁꯥ ꯈꯪꯉꯤ ꯈꯪꯉꯣꯏꯗꯕ ꯑꯗꯨ ꯁꯛꯈꯤꯕꯅꯤ ꯑꯩ ꯑꯗꯨ ꯃꯤꯗꯤ ꯃꯣꯏ ꯃꯤꯡꯗꯤ ꯊꯥꯕꯤꯅꯤꯀꯣ ꯑꯗꯨ ꯁꯛꯏ ꯑꯗꯨ ꯌꯥꯗꯕꯗꯤ ꯌꯥꯗꯦꯅ ꯍꯟꯈꯤꯕꯗꯤ ꯀꯣꯡꯊꯣꯡ ꯑꯃ ꯌꯥꯎꯋꯤ ꯃꯔꯝꯗꯤ ꯌꯥꯝꯃꯟꯕꯩꯅꯤꯀꯣ ꯏꯁꯩꯗꯣ ꯏꯁꯩ 1000 ꯑꯃꯒꯤ ꯃꯊꯛꯇ ꯂꯩꯔꯝꯒꯅꯤ ꯍꯦꯜꯂꯝꯃꯁꯨ ꯌꯥꯏ ꯕꯣꯏꯗ ꯑꯣꯏꯅ ꯄꯤꯔꯛꯑꯦꯕ ꯁꯨꯝ ꯊꯥꯅ ꯑꯗꯨꯗꯣ ꯂꯣꯏ ꯁꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨ ꯍꯟꯈꯤꯕ ꯅꯠꯇꯦ ꯃꯣꯏꯅ ꯑꯁꯣꯝ ꯊꯝꯖꯤꯜꯍꯧꯋꯤ ꯑꯗꯨ ꯌꯥꯝꯅ ꯑꯝꯇ ꯆꯤꯡꯊꯣꯛꯇ꯭ꯔꯦꯗ ꯍꯧꯖꯤꯛ ꯑꯗꯨ ꯃꯣꯏꯗꯒꯤ ꯑꯩ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯀꯣꯄꯤ ꯇꯧꯕꯗꯤ ꯑꯝꯇ ꯌꯥꯎꯗꯦꯍꯦ ꯑꯗꯨꯒ ꯑꯩꯁꯨ ꯍꯥꯏ ꯃꯣꯏꯗ ꯏꯁꯨ ꯁꯣꯡꯗ ꯑꯝꯇ ꯏꯕꯤꯔꯛꯀꯅꯨ ꯏꯁꯨꯒꯤꯗꯤ ꯌꯥꯝ ꯏꯁꯥꯅ ꯑꯗꯨꯝ ꯏꯖꯒꯦ ꯑꯗꯨꯝ ꯏꯁꯥꯅ ꯏꯕꯅ ꯈꯔ ꯄꯥꯟꯕ ꯍꯦꯜꯂꯤ ꯍꯧꯖꯤꯛ ꯏꯔꯛꯄꯗꯤ ꯑꯗꯨꯝ ꯂꯧꯏ ꯑꯗꯨꯝ ꯁꯛꯏ ꯁꯛꯇꯕꯗꯣ ꯍꯦꯟꯅ ꯀꯧꯊꯣꯛ ꯑꯃ ꯌꯥꯎꯏ ꯃꯔꯝꯗꯤ ꯏꯊꯟ ꯈꯛꯇꯅꯤꯅ ꯁꯛꯏꯁꯦ ꯃꯤꯅꯤꯠ 10 ꯀꯨꯟꯊ꯭ꯔꯥ ꯅꯤꯐꯨꯅ ꯁꯛꯀꯠꯂꯛꯄꯤ ꯑꯣꯏꯇꯥꯔꯗꯤ ꯍꯦꯛ ꯐꯗꯧꯕ ꯑꯗꯨꯒ ꯆꯍꯤ ꯑꯃꯗ ꯄꯨꯊꯣꯛꯇꯣꯏꯁꯤ ꯏꯁꯩ 10 ꯈꯛꯇꯅꯤ ꯄꯨꯊꯣꯛꯇꯣꯏꯁꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯟꯗꯛꯀꯤꯗꯤ ꯀꯌా ꯁꯨꯈ꯭ꯔꯒꯦ ꯍꯟꯗꯛ ꯑꯩ ꯏꯁꯩ ꯄꯨꯊꯣꯛꯇ꯭ꯔꯤ ꯀꯩꯅꯣꯁꯦ ꯃꯃꯥꯡꯒꯤ ꯑꯣꯏꯗꯣꯏꯔꯣ ꯕꯣꯔꯗꯔ ꯄꯤꯂꯔꯁꯦ ꯃꯃꯥꯡꯒꯤ ꯑꯣꯏꯗꯣꯏꯔꯣ ꯃꯃꯥꯡꯒꯤ ꯕꯣꯔꯗꯔ ꯄꯤꯂꯔꯁꯨ ꯑꯗꯨꯝ ꯅꯦꯝꯊꯈ꯭ꯔꯦꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯅꯗꯧ ꯉꯥꯛꯇꯅꯤꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯅꯤꯁꯦ ꯌꯥꯝ ꯍꯧꯔꯛꯑꯅꯤ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈꯤꯅꯤ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯏꯁꯩꯗꯣ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ CSOꯒꯤ ꯏꯔꯥꯡ ꯇꯧꯕ ꯌꯥꯝ ꯇꯧꯔꯝꯃ ꯏꯂꯦꯛꯁꯟ ꯂꯥꯛꯑ ꯇꯨꯃꯤꯟ ꯂꯣꯏ ꯂꯩꯒꯦ ꯑꯩꯁꯨ ꯁꯥꯏ ꯑꯩꯒꯤ ꯁꯣꯗꯁꯨ ꯑꯩ CSOꯁꯦ 2022ꯗꯒꯤꯗꯤ ꯑꯃꯅ ꯁꯛꯑꯔꯣ CSOꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯇꯞꯇꯥ ꯕ꯭ꯔꯦꯟ ꯑꯣꯏꯅ ꯁꯛꯑꯅꯤ CSOꯁꯦ ꯑꯩꯌꯣ ꯏꯀꯥꯏ ꯉꯁꯥꯏ ꯅꯪ ꯁꯥꯗꯅ ꯑꯐꯕꯁꯤ ꯀꯥꯏꯅ ꯑꯩ ꯑꯐꯕ ꯈꯪꯗꯦ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯐꯔꯝꯕꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯐꯠꯇꯦ
ꯑꯗꯣ ꯑꯩ ꯃꯤꯠꯁꯤꯗ ꯌꯥꯝ ꯐꯔꯝꯕꯗꯣ ꯁꯨꯝ ꯀꯨꯏꯁꯜꯂꯒ ꯁꯨꯝ ꯎꯔꯛꯑꯦ ꯐꯠꯇꯕ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯅꯣꯇꯥꯗ ꯑꯗꯨꯝ ꯇꯥꯔꯛꯀꯗꯧꯔꯦ ꯑꯣꯖꯥ ꯚꯣꯠꯀꯤ ꯋꯥ ꯅꯠꯇꯦꯗ ꯅꯣꯇꯥ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯍꯣꯏ ꯑꯃꯗꯕꯨ BJPꯗꯕꯨ ꯑꯣꯏꯔꯣ ꯀꯪꯒ꯭ꯔꯦꯁꯇꯕꯨ ꯑꯣꯏꯔꯣ ꯑꯃꯗꯕꯨ ꯑꯣꯏꯔꯣ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯝ ꯃꯤꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤꯗ ꯃꯤꯗꯣ ꯑꯅꯧꯕ ꯉꯥꯛꯇꯅ ꯈꯨꯜꯂꯤꯉꯛ ꯇꯥꯔꯕꯗꯤ ꯃꯣꯏꯗꯨꯅ ꯀꯟꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯛ ꯇꯥꯔꯗꯤ ꯑꯩꯁꯨ ꯃꯣꯏ ꯃꯇꯨꯡ ꯏꯜꯂꯣꯏꯗ꯭ꯔꯅꯤ ꯑꯗꯨ ꯑꯁꯤ ꯄꯨꯟꯁꯤꯁꯦ ꯑꯣꯏꯕ ꯃꯇꯥꯗ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯨꯗꯤ ꯅꯠꯇꯦ ꯈꯔ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁꯤꯁꯨ ꯈꯨꯗꯤꯡꯃꯛ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯃꯣꯏ ꯂꯩꯕꯁꯤꯅꯁꯨ ꯑꯩꯈꯣꯏ ꯃꯤꯠ ꯃꯥꯏ ꯄꯥꯡꯉꯤꯅꯤ ꯃꯤꯅ ꯍꯦꯟꯖꯜꯂꯛꯄ ꯌꯥꯗꯕꯁꯨ ꯑꯩꯅ ꯇꯧꯍꯟꯅꯤꯡꯕꯗꯨꯗ ꯈꯤꯇꯪ ꯋꯥꯠꯂꯦꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯤꯁꯨꯗꯤ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣই ꯁꯤ ꯑꯗꯒꯤ ꯑꯔꯤ ꯑꯃ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯂꯨꯞꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯨꯞꯁꯤꯡꯁꯦ ꯐꯠꯇꯕ ꯅꯠꯇꯦ ꯌꯥꯝ ꯐꯩ ꯁꯝ ꯃꯣꯏ ꯂꯩꯕꯒꯤ ILP ꯊꯥꯡꯖꯤꯜꯂꯛꯄ ꯉꯝꯗꯦ ꯃꯤ ꯀꯦꯞ ꯊꯥꯡꯖꯤꯜꯂꯛꯄ ꯉꯝꯗꯦ ꯑꯜꯄꯣꯔ ꯄꯤꯂ ꯃꯌꯥꯝꯗ ꯀ꯭ꯂꯥꯁ ꯇꯧꯊꯣꯛꯍꯜꯂꯤ ꯑꯗꯒꯤꯗ AP ꯄꯥꯟꯗꯤ ꯑꯦꯅꯤ ꯏꯁꯨ ꯑꯃꯗ ꯁꯝꯅ ꯑꯩꯈꯣꯏ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯃꯣꯏ ꯌꯥꯝ ꯐꯩ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯐꯕ ꯑꯣꯏꯗꯕ खितंग हेल्प तौहनिंग मदो खितंग तौरक्तबदुगी पेंदबदुगी वानी अदुगा सेसो कोई सिविल सोसाइटी ऑर्गेनाइजेशन दे आइना सैरुबो ngamde गुड थागले खितंग तौहनिंग खरा वाटबदुगी आई थाजरक्तबदुगी वानी अदु मी अम खकी वानी सिसो मी खुदिमक नते सेसो जिंगसिदा लाइरिबा अखोय मेंबर खुदिमक नते आई लोन पामदे हाइबदि यादे पाम को थोम याव अदु पुंसिगी नाता लैने हाइबदि आई थाजबो अदु मदु आई ने हाइबदि लानगन अफबा तौबो ग्रुप अम हेल्प खोलम तादि कांग्रेस सरकार दबो ओरो CPI दबो बो ओरो नादिगी NIDP दबो बो ओरो एनी दोल अमदा थाबो तौ तादि आई मोय मुकुम दा ओजा कनो अरोय बोइना ओजा दगी वा अमानी द सरी हारो कोई मसे लई है लई दो गई दो यूनिटी हायर तो हो गया यूनिटी हायर इकाय नानी सारा नी दई से जिदो उरगा आ नी ओंद लई आई सो ngakre do उनद लई पोतो खोज लई खोज लई पोस आदि चटनरी बो ओरो आ मोय चटनरी बिदो खोज से चटनदे खोज चटनरी बिजे मोय सम चटनदे आदि ngakre फतमोत यो में हाय आदि हानि हाय जसे ते अनगा असुम निसना को गाना मोंगदम हिना से आदि यान असले मामा थोक हिंदी बियो अदो इंग्लिश में पुसी में हिंगना आई हेक थंगरिबा आई सराउंडर सिंगा आई नाइबर सिंगा हेक थंगरिबा आई हेक लेफ्ट एंड राइट हां सिलेजा बदो अकाय पीरो दो मो समाज दा काय पीरो दो अखोई मोंग दे हिंना जो लोरे मामा तो हिंगम तो को हिंदी आदो हिंदी पुंगी फुलो तो को अदो अदु मोंग कोमान हिंदी आसु का गाय आई हिंगरी सिदा कोपर्सन टीवी रखते बस याय टीवी रखते को गाय दे अदोम ने हिंदी तो आई नो कोपर्सन टीवी रखते को गाय दे अदु हिंगरी को पुस में हिंदी समाज सिदा सोसाइटी सिदा आई नाम जेक सिदा आई कोई भी सिदा अवा पी होइदबा याना काय हो मोंग लो ओन हिंना सि हाइदि हां अदु नंग चेन्नई वाली तमसु खाइमा नंगना दा फोय का माइ तौनो समब कोइ अदु यु फ्रेंड ओइ छना दो सेम गनी एदना नंगना आइगोन सेम जिबो आइनो सत्रसि नंगोन हंगगा सुमदि सुमि जिंगाइ का हां अदु आइनो सेमे मेला तारे हाय या रो ओजा आई के साइ फोन तौरमने ओजा दा हाय के आई तुमि
ꯁꯟꯊꯤꯗꯧꯅ ꯁꯤ ꯂꯣꯏ ꯇꯥꯁꯟ ꯃꯨꯁꯤꯟ ꯃꯨꯔ ꯂꯩꯔꯁꯦ ꯅꯪ ꯉꯧꯔꯒ ꯌꯦꯡꯒꯦ ꯍꯥꯎꯔꯗꯤ ꯌꯥꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯈꯔ ꯑꯩꯗꯤ ꯈꯔ ꯁꯦꯝꯒꯜꯂꯦ ꯑꯩꯈꯣꯏ ꯀꯤꯠꯆꯟꯒꯤꯁꯦ ꯑꯩ ꯈꯔ ꯌꯥꯝ ꯇꯧꯒꯜꯂꯦꯕ ꯑꯩꯁꯦ ꯈꯔ ꯁꯦꯝ ꯁꯥꯕꯁꯦ ꯑꯩ ꯈꯔ